ꯅꯨꯄꯤ ꯀꯣꯏꯔꯝꯗꯕ꯭ꯔꯥ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯁꯈꯤ ꯇꯣꯡꯕꯤ ꯅꯣꯏꯒ ꯄꯠꯇꯪꯉꯩ ꯅꯨꯡꯁꯤꯅꯔꯤ ꯅꯠꯇ꯭ꯔꯥ ꯃꯥ ꯑꯩꯒꯤ ꯃꯅꯤꯡꯗ ꯇꯥꯕꯗ ꯃꯥ ꯋꯥꯟꯗꯕ ꯌꯥꯎꯕ꯭ꯔꯥ ꯑꯩ ꯇ꯭ꯔꯤꯛꯇꯣ ꯍꯧꯔꯒꯦ ꯑꯁ ꯑꯗꯨ ꯆꯥꯇꯤꯒꯤꯗꯤ ꯂꯨꯖꯔꯝꯃꯅꯤꯗ ꯃꯥꯜꯂꯤꯗ ꯃꯥꯟꯕ ꯄꯥꯕ ꯃꯥꯟꯕꯨ ꯃꯥꯜꯂꯤꯅꯦ ꯅꯠꯇ꯭ꯔꯕ ꯃꯅꯝ ꯑꯃ ꯂꯥꯛꯏꯗ ꯁꯤ ꯏꯔꯨꯖꯗꯕ ꯅꯨꯄꯥꯁꯤꯡ ꯂꯥꯛꯑꯦꯅꯦ ꯀꯨꯏꯔꯒ ꯂꯩꯅꯨ ꯉꯥ ꯑꯃꯨꯛ ꯇꯥꯎꯈꯠꯂꯛꯀꯅꯤ ꯅꯪ ꯀꯨꯏꯗꯨ ꯆꯠꯂꯨ ꯂꯥꯎꯅꯦ ꯅꯪ ꯕꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯅ ꯀꯥꯡꯅꯕꯗ ꯂꯣꯏꯔꯦ ꯊꯩꯅꯕ ꯑꯃꯨꯛ ꯌꯥꯗ꯭ꯔꯦ ꯅꯪꯕꯣ ꯑꯩ ꯏꯔꯨꯖꯔꯣ ꯕꯥꯕꯥ ꯑꯩ ꯏꯔꯨꯖꯕ ꯂꯥꯎ ꯃꯁꯤ ꯀꯥꯏꯕ ꯃꯤꯒꯤ ꯍꯟꯗꯔꯛꯇꯅ ꯃꯁꯤ ꯅꯁꯨꯝ ꯅꯃꯥꯟꯅꯕ ꯐꯥꯎꯕꯗ ꯅꯨꯄꯤ ꯂꯣꯏ ꯄꯨꯁꯟꯅꯔꯦ ꯅꯃꯥꯟꯅꯕ ꯐꯥꯔꯦ ꯍꯟꯅꯨꯔꯀꯥꯟꯗ ꯑꯁꯤꯗ ꯂꯥꯎꯔꯤ ꯏꯕꯨꯡꯉꯣ ꯌꯥꯔꯤ ꯂꯥꯎ ꯅꯪ ꯃꯁꯤ ꯑꯩ ꯅꯨꯄꯤ ꯀꯣꯏꯔꯝꯗꯕ꯭ꯔꯥ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯁꯈꯤ ꯇꯣꯡꯕꯤ ꯅꯣꯏꯒ ꯄꯠꯇꯪꯉꯩ ꯅꯨꯡꯁꯤꯅꯔꯤ ꯅꯠꯇ꯭ꯔꯥ ꯃꯥ ꯑꯩꯒꯤ ꯃꯅꯤꯡꯗ ꯇꯥꯕꯗ ꯃꯥ ꯋꯥꯟꯗꯕ ꯌꯥꯎꯕ꯭ꯔꯥ ꯑꯉꯥꯡꯁꯤ ꯁꯤꯈꯥꯏ ꯃꯥꯅ ꯀꯥꯟꯅꯔꯛꯇꯅ ꯑꯩ ꯗꯦꯠ ꯊꯦꯡꯉꯦ ꯂꯥꯎ ꯂꯩ ꯏꯕꯨꯡꯉꯣ ꯀꯧꯈꯤꯒꯦ ꯀꯧꯔꯣ ꯑꯗꯣ ꯀꯛꯄ ꯀꯛꯏꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗꯨꯒꯤ ꯃꯥ ꯆꯟꯗꯅ ꯂꯩꯔꯣꯏ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯏꯕꯨꯡꯉꯣ ꯃꯤꯒꯤ ꯑꯉꯥꯡꯗꯣ ꯅꯪꯒꯤ ꯃꯅꯝꯗꯨꯅ ꯅꯥꯔꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯏꯁꯥꯕꯨ ꯂꯦꯡꯕ ꯉꯝꯗ꯭ꯔꯤ ꯃꯤꯒꯤ ꯃꯆꯥ ꯂꯦꯡꯕꯌꯦ ꯀꯔꯤꯅꯣ ꯆꯤꯛꯄꯕꯨ ꯌꯦꯡꯗꯕ ꯉꯝ ꯌꯥꯗꯦ ꯀꯔꯤꯅꯣ ꯕꯥꯕꯥ ꯅꯆꯥꯅꯨꯄꯥ ꯁꯝ ꯀꯧꯔ ꯍꯜꯂꯛꯑꯦꯍꯦ ꯀꯔꯥꯏꯅꯣꯅꯦ ꯏꯆꯥꯗꯨꯕꯨ ꯇꯨꯅꯥꯟꯕ ꯃꯥꯜꯂ ꯂꯥꯛꯑꯖꯥꯔꯥ ꯑꯃꯨꯛ ꯕꯥꯕꯥ ꯃꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯕꯤ ꯕꯁ ꯀꯠ ꯑꯩꯅ ꯐꯖꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨ ꯀꯛꯄꯅꯦꯕ ꯑꯩꯅ ꯑꯗꯨꯒ ꯃꯣꯏꯅ ꯇ꯭ꯔꯛ ꯃꯥꯜꯂꯒ ꯊꯥꯗꯣꯛꯄ ꯇꯧꯅꯤꯅꯦ ꯅꯁꯛꯇꯨꯒ ꯀꯥꯡꯗ꯭ꯔꯨꯝ ꯃꯥꯜꯂ ꯂꯥꯛꯑꯦꯅꯦ ꯇꯧꯔꯤꯁꯦ ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯁꯝ ꯀꯥꯕ ꯅꯠꯇ꯭ꯔꯥ ꯂꯥꯛ ꯁꯝ ꯏꯔꯨꯖꯔꯨꯁꯤ ꯂꯥꯛꯑꯣꯅꯤꯅꯦ ꯂꯥꯛꯑꯣ ꯁꯤꯗꯤ ꯂꯨꯖꯕ ꯇꯥꯔꯕ ꯑꯗꯨꯁꯨ ꯑꯩ ꯇ꯭ꯔꯤꯛ ꯑꯃꯗꯤ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯄꯥꯗ ꯆꯠꯁꯦ ꯕꯥꯕꯥ ꯆꯠꯂꯣ ꯂꯥꯛꯑꯣ ꯑꯩ ꯂꯨꯖꯒꯦ ꯉꯁꯤꯗꯤ ꯕꯥ ꯂꯥꯛꯑꯣ ꯂꯨꯖꯔꯣ ꯕꯥꯕꯥ ꯑꯩꯁꯨ ꯄꯥꯈꯪ ꯊꯥꯔꯕꯅꯦ ꯑꯩ ꯈꯣꯡꯕꯤ ꯂꯨꯖꯔꯣ ꯑꯣ ꯕꯥꯕꯥ ꯁꯤꯗ ꯂꯩꯒꯦꯀꯣ ꯑꯩ ꯂꯣꯏꯅ ꯇꯥꯒꯦꯀꯣ ꯑꯩ ꯇ꯭ꯔꯤꯛꯇꯣ ꯍꯧꯔꯒꯦ 이네! 이네! 우리 가는 가들이 이루어져루다바지 그림네 mana bukti kerja jadi pamca aduh cantik gede lu jangan mana malida man bapak man rumah ini natam 3 weeks later. 나하마게 이러저러가 야들합니다. 아직도 아이비비지 왕이다. Papa, aduh kita bisa kerjaan Papa. 저기로. 뭐는 저기 nang yang manam tu na pa si pamung si data tu leh na ba mamu ka manam tu nam la ba di na ba si sirani ni ay na ma tu bi manam tu matam ka tu leh jagi gini ay ni manam dai Papa bi pi mahal kar ba masih benam jadi nanti deh Nuran obo kulilum jadi masih Nuran obo kulilum jadi masih nam thi bài dối ngồi mà lại cô đây mà làm gì cái bà gì gọi cô chuẩn nó mà lên ấy sư phụ cái ban đam im là gì mà làm lắm lại đã cái bao giờ chỉ như chúng ta vẫn qua thì cũng lại nữa mà chỉ hai cái ai theo anh ngoài tập cái mong muốn tài người cái mong muốn cầu thể cái gì ngoài tập như là cô kìa Kuya galay nung nga, tao kalagani. Ay, taral sulam ni ngay nga si dagi lujar ka ay manam nung siyo nupa di soy ngoy kani ay nam siba bye bye. Oh no. Nasi dagi di ay sakyan bay do oy ne. 가져대 해. Cái đâu đi muốn rồi. Cái gì? Cái gì? Nupa.
하고 이루어졌어. 아, 이루어졌고. 이루어졌고. 빡힘을 쌓고 어쩌롱네. 수많은 건 또, 가져오더니. 아이, 나이 감사. 나, 한 시간에 우리 저렇게 니 가져다. 함께. ꯑꯗꯣ ꯑꯩ ꯏꯔꯨꯖꯔꯝꯃꯤ ꯆꯦꯜꯂꯁꯤ ꯌꯥꯔꯕꯣ? ꯅꯪ ꯉꯁꯤ ꯏꯔꯨꯖꯔꯝꯗꯗꯤ ꯑꯩꯒꯁꯨ ꯐꯪꯉꯣꯏꯅꯦ ꯍꯤꯡꯆꯥꯕꯧ.